Akashvani Imphal Ksh.Chitrabhanu na pau pazari ahanbada maru oiba pau ngasi ase National Press Day ni numit asiga mari lenena Manipur gi khangalaba editor amasung paumisinda Manipur State Journalist Awards piduna ikai khumnagani Manipur Credit Guarantee Scheme hodongnaba pandamda Rajya Sarkar amasung Credit Guarantee Fund Trust for Micro and Small Enterprises ke marakta yana warol sahi tawnakhre amasung Taratesh Subazi 20 gi mifangi ngasi nini chamba numit ase Digital Transformation haibi hiramda Indonesia gi bali da pangthokli ngasi ase National Press Day ni nimit ase Manipur da su Director of Information and Public Relations na sinna Imphal ge Palace Compound da leba Manipur State Film Development Society ge Palace Auditorium da pangthokani nimit ase ga mari lene na khangalaba paumisinda Manipur State Journalist Award lisingani kunganithoi su yenthokani chei khudingi piba mana asida National Integration and Communal Harmony da Best Editor gi mana sanalaiba ki ningombam hemantukmar da piragani Parliamentary Reporting da Sanalaiba ki Sub-Editor Taurem Biswajit Singh, Sanakhona Bagilam da Huyalan Pau ki Sub-Editor Khumukstam Joychan Singh, Public Health and Hygiene amasung Rural Reporting da Sanalaiba ki Paumi Moirangtem Khagemba Meite, Art and Culture Gilam da Sanalaiba Paumi Robinson Wahengbam Science amasung Technology da Sanalaiba Paumi Maibam Kennedy Singh amasung Women and Children da Sanalaiba Paumi Rabita Khelambam Yauri. Thormadu da IPR Mantri Dr. Sapam Ranjan Singh, Works Mantri Govindas Konthozam, Social Welfare Mantri Haikam Dingo, All Manipur Working Journalists Union ki President Wangkhemcha Samjai, Editor Guild Manipur ki President Khogyendo Khomdra Masung, Manipur Hill Journalists Union ki President Peter Adani Sharu Yagani. Manipur Credit Guarantee Scheme MCGS Hogdoknabagi Damal Rajya Sarkar amasung Credit Guarantee Fund Trust for Micro and Small Enterprises CGTMSE gi marakta yana warol amangarang sahi tawnakre Mukhyamantri gi Secretary da pangthokpa thoram amada yana warol adu Mukhyamantri Nongthombam Birengi mamangda sahi tawnakhibani Social media da thagalakpa warol amada Mukhyamantri na hai yana warol asina startups singda loan pibida hena khudung chahan bagalonena credit delivery system mapangan kankan handuna micro amasung small enterprises ki lamda mateng pangtuna rajya asida thabak panghanbada hena khudung chahalagani Saitong da Chief Secretary Rajesh Kumar amadi CGTMSE gi official sing saru yakhi Manipur Sangai Festival isingani kunitoi rajya asigi tongan mafam singda mapung phana pangthoknaba sem saba loshilakle Aikoi amatini haiba wakalon da pangthokodoriba festival asigi curtain raiser ngarang Imphal gi kanglagi nongchuk thamba gate Mukhyamantri Nongthomba Biren hogdoki curtain raiser adungam khoi sahar mauk dusu hogdoki Manipur Sangai Festival gasaru ama oina All Manipur Polo Association na sinduna ahanba Chief Minister Sagol Kangje Championship irai numitagi Kangla manung Kangjai pungda horagani lamdam asida mahausadagi lereklaba mashana asibu kananaba pandamda championship asi hodongnaba Mukhyamantri na warep lokibani Social media da thaga pawarol amada Mukhyamantri hai Sagol Kangjai masana asidagi hojik oriba polo masana si Manipur dagi hogdokhibani mangna hai lamdam asida fangliba Sagol Kansi Manipur gi ariba Sagol Kangjai Kansi Manipur gi ariba puwari oriba Pana Kangjai Kansi Mukhyamantri hai Manipur gi Sagol amasung ariba masana ama oriba Sagol Kangjai kannaba honnabada pangthokodorba festival asida sarok yabiu haina appeal tawri Artist Training Cum Educational Research Center Imphal sinduna pangthokadoriba mapon suba state level open song competition lisangani kunitoi da grand finale da saruk yagadaba sesakpa kun khankhre Ngarag Imphal gi Ziam Hall da pangthokiba laishol isedi yumpham oiba preliminary round da Assam gi mioi ama yauna punna mioi nifu tarik ki manungda makhoi kun adu khankhibani sesi oina sereng batara trena saruk yaduna pangthokiba mapon suba state level Manipuri song competition da best lyricist ki mana maibam gita da piragani Tabiriba Pawasi Akashvani Imphal dagini Indonesia gi Bali de Chatariba G20 gi mifangi ngasi nini chanba numit ase digital transformation hain bahiram da pangthokle mipamasi gi ahum suba working session da Pradhan Mantri Narendra Modi saru yagani Sri Modi na malingi luchingba singa wari sanagani mahangna Indonesia Spain France Singapore Germany Italy Australia amasung United Kingdom gi luchingba singa su unagani
Akasbani Pawin Hai, Taratirish Suba G20 ki mifam ngarang Indonesia ki Bali da hokibani, mifam aduda Pradhan Mantri Narendra Modi na Varana hokiba matam kharesta mai pakna paikhalliba thabak sing amadi maling oina thengnariba khudong chadaba singi matang da wangang khi. Ngarang Sri Modi na America ki Rashtrapati Joe Biden amasung Indonesia ki Rashtrapati Joko Widodo ga su unaki. Mifam asigi ngasi nungthil lushin bagi thoram da Indonesia ki Rashtrapati na G20 presidency Pradhan Mantri Narendra Modi da kushinagani JSC December amadagi G20 presidency Bharat na pairagani mifam asigi maru hiram ama oriba recover together recover stronger haibasida G20 losing masina bali mifam asida maru eba mifam na khanari G20 gi tara nipan shuba mifam New Delhi na mathang thagi September 8 amasung tara da pangthokani ngasi phongba pawche singi maru eba pawgi tama hozik Wahengbam Rajesh leire Rajesh Ksh.Chitrabhanu Manipur Sangai Festival lising ani kunithoiga mari lenana Mukhyamantri Nongthombam Birena Curtain Riser Thoram Hogdokiba Thoram duga mari lenana Mukhyamantri Nongthombam Birena Phongdokiba wafam sing pauchi punamaki maruiba headline tawri ST Dibangi Mayokta Achumna Memorandum Pisinkre ST Demand Committee na MLA Ibom Chaga Unakre haiba pau ireipaki ahan be headline tawri Pawasi Morning Bell Sanalaiba Sangai Express Manipuri Gina ani shube headline tori. Churachampur Medical ki ahan ba batch ki class hokri haiba paw Churachampur da phongba Masona Thar Nisin Tuhiltu amasung Manipur Express ki ahan ba headline tori. Class 1 degi 9 phawbagi parikha gi matam hanagi matam da pangthoknaba achumna education is ki pungning singsilagli haiba paw Hills Hornbill Express Senapati gi ani shube headline tori. Vigilance Anti-Corruption Team na Employment Exchange ki staff ama senja thumjaga mari renana phare haiba paw Manipur Med Huyelan paw amasung Isel Express ki ani shube headline tori. North Frontier Railways na Myanmar gi ngangkai paring Manipur gi more phawba rail tali thamnaba thorang tori haiba paw Imphal Free Press ki ani shube headline tori. Mitei Maitai na ST list chanabagi demand thingbagi hak leite center na lepkadabani lorho foje haibasina naharugi thokdangi ani shube headline tori ST demand yet palaite Hill Areas Committee haibasina Sangai Express Manipuri gi ani shube headline tori Indonesia gi Bali province da annual G20 summit hogdokre haiba paw pongna phangdi ani shube headline tori Mukhyamantri ki maming sizinaduna sel lorubagi viral video sakhiba aduga mari lenana mioi ohum police na phare haiba paw People's Chronicle gi ani shuba headline tawre nungsadagi mai lobagi matangda miyambu bahap tahanbagi tangai fadaba lei haiba Raijapal La Ganesan gi wafam Masona Thargi ani shuba headline tawre Khwairaman Kaithel da yonba Sunita gi chapucha miyamna pamnare haiba akhanaba report ama Sanalaibaki anchor kalam da phongre Sinmi Singi Vinipis Scheme Lengang na Pitokta na Lady Haiba Paw Irebaki Anchor Kalam da Phongli Tribal Jati Singi Tungi Lambi Yato Patangai Pade Haiba Mantri Lerpaw Hawki Wapa Mama Imphal Free Press ki Anchor Kalam da Phongli Lamphel da Leba Sankar Tokis Tantha Police Cinema Haina Amukhana Cinema Kapa Hauragani Haiba Pawma Sangai Express Edition Animaki Anchor Kalam da Phongli Sahi Kuntra Helaba Khok Pambi Kuntra Humdoi Kaktat Lubagidamak Manipur University Forest Bibaki Konti Zare Haba Paw People's Chronicle the Phongli Karna Thomjinduna Tugairamba Sana Konangi Sanatung Sana Sangai Festival Nangnaba Saba Loisilagli Haba Pawma Huyelan Paw the Phongli Skill India International Bharaki Manglan Ama Oiri Haba Kendragi Mantri Dr. R.K. Ranjangi Wapam Ama Morning Bell the Phongli Government gi oina calendar year isingani kulumdoi gi oiba general holiday list phongkre haba paw nahangi thokdang da phongri ning tambagi lal hogda thawai katkraba athawa singbu wahaina sinthaba mapung phaba ngamloi let paw janjatiya gaurav divas pangthokre haba paw ma Isel Express ki anchor kalam da phongri Senapati gi MMA fighter anina Asian Pacific medal lawre haba paw ma Hills Hornbill Express Senapati da phongri Chitrabhanu Takacheri Rajesh Roiba da Maruiba Paw Umukhana
ngasi asi National Press Day ni nimit asi kamari lena na Manipur gi khangalaba editor amasung paumisinda Manipur State Journalist Award pidun ikai khumnagani Manipur Credit Guarantee Scheme haudong na bapandam da Rajya Sarkar amasung Credit Guarantee Fund Trust for Micro and Small Enterprises ki marakte yana warul sahi tawnakre amasung taratrish sub G20 gi mifangi ngasi ni chamber nimit asi digital transformation high hiramda Indonesia gi bali da pangthokli paulu zeri